Online Manipur YouTube channel swing birba mem pum nang pu mukhan taram nok sari han badayam namaru ipa pawam update thamjage minister amaga nemcha kip gen ga sik thana wari sanakre Manipur da gi separate administration tan na hot amada soba thodang loriba kuki MLA taragi manung da maru oiba ama oiba 50 kangpukpi AC dagi BJP ki ticket vote karup tuna Manipur ki BJP lenga kasida textile commerce and industries cooperation department ki minister oina thopuri bi nemsa kip gen na Manipur ki BJP lenga kasida cabinet minister oina thopuri banu pa maga ngasi Guwahati airport to unaduna sikthana wari sanakre hairi pause asina phangwa pawgi matung ina de masik maming takthung de cabinet minister asiga ngasi nung tinpung amaga minute jangkhairom taba matam de Guwahati airport ki reserve launch amada sikthana wari sanakibani wari sanabadu da atopa nupa amasu yauki hairiba mafam adu da nemsa kipgenna hana ngaiduna leiramlaga masak maming takthokning de cabinet minister nupa asiga sikthana wari sanakibani hairi pawasi na hai masak maming takthokning de cabinet minister nupa adu ngarang Delhi de Guwahati da lakibani ahing ama Guwahati da leklaga ngasi Imphal da thorlaga Guwahati airport ta leiringai matam da mahako hana ngaiduna leiramba nemsa kipgenna airport ki reserve launch amada wari sanakibani kari karamba wari sanakibano haibadu dikhang bangamdre masigi matung da nemsa kipgenna Guwahati airport ta leihoraga masak maming takthokning da cabinet minister nupa adu di Guwahati airport ge aeroplane da ngasi Imphal thokre hairi aduga mathangi update asna yomgi apamba singi Manipur thugaina ba hotnariba singi apambaga manara chatpana nakal ani gi marakta aronba agenda leirabra khalli susindro personal nungaina dabaga leibaki isu ga mari leina han gumsi personal oina thengnasi youth of Manipuri yomna talib apamba sing asiga Manipur thugaina ba hotnariba singi apambaga manarab chatpana nakal ani gi marakta aronba agenda leirabra khalli haina KEF and PD Minister L Susindro na phongdokre Manipur leiriba CSO sing amati mahiroi loop sing asiga youth of Manipur hairiba kanglup asiga mari leinai natrang leina de haiba adu khangba pami haina Susindro na phongdorakhi Kurai tinsin lambi da leiba mahaki yum da pangthok pawgi mpham amda minister Susindro na hai tampak da leiriba CSO amadi mahiroi loop sing na state asida PR lakpa yaroi lakna ba hotna basu yaroi haiba wafam thamla basu youth of Manipur gi volunteer sing na CM sinbagi apamba leiriba asimakti PR lakna ba chepau katpaga chapma nai youth of Manipur bu mioi kayana saugali amadi makhoina laurakpa firepna aroiba amadi mapung phaba firep oigadori bra haiki nakal amarom da haukiba numit kharni gi mamang da Manipur gi awang chingkhai kan ba punba maira paibi and club haina mingthon ba register tawdaba loop amana iho asigi mayon amada khurai kendra gi miyam bu lana lamjing na ba hotna rakhiba leibak tibani kendra asigi maira paibi singbu MLA minister gi yum ngaktuna leiri haina chaingang khiba amadi na singbu lana lamjing na ba hotna rakpasi matungda amuk hanna tawroklabadi loop asigi phampuri ba singi mathakta legal action lawragani mayon chumna chaliba ihau asibu political party khargi mateng makhada lanai khudong chaba khara phangnaba amadi lenga ki mayukta leiba mioi kharna loop semlaktuna miyam bulana puna honar ko leibak thibani haina minister Susindro na phongdoki magna makhata na hai Manipur da leiba maira paibi na trangna front end organization singna apun bagi oina tausi haina khurai gi maira paibi group na hai ki ba laikre apun basida miyam puna saru ya minasi haina so apil tauki ba laikre magna makhata na hai isu khudema ki personal nungaina da bagi wahi wata puthong tuna ngang sakpa europe asi organization asida miyam na chamam na ba phawi personal nungaina da basing atopa platform amada thengnasi thokliba isu asida punsinba yaningte khurai kendra asi kundrak mom amade lamlai kendra ani ga lon ba kendra ni hariba organization asina atamna na khurai kendra da asi kumba phajada ba wahi wata sin na duna mifam pangthok pa asi laibakti bani curfew manung da asi kumba program ama tawhan kinabagi damakta SPM adi DGP na thodang lopam togi curfew manung da police ki mathau tawdabana police ki makok thongba singna thodang lawgadabani hairiba club asita singna thijilubu matam dadi political party singna manung da sponsor tobu oiramki maduda phampuri pa sing masagi personal khudong chaba khara phangnaba loop linkhat pa oigani kari sukhang daba maira paibi sing amadi naha sing lana puraga chatnaba hotnariba silaibak thibani haiki duga matangi update asna Churachandpur matam kak daba shutdown hokre mairani hat ki bagi maral da sibe na Churachandpur gi henglep tagi mioi mari fa ki ba yaningde ba phongdok tuna kuki gi tongan ba civil society organization sing nanga sidagi hono Churachandpur district matam kak daba shutdown lauthoki ba dagi district asigi miyam gi mahausa gi punsi da chauna akai ba pikre indigenous tribal leaders forum ITLF na thador powerol amada sibe na kuki purup ki mioi mari fa ki ba mari leina ngarang Churachandpur gi tongan ba civil society sing gi oiba apun ba mifam ama pangthok tuna ngasi pung tara dagi hauna district pumba matam kak daba shutdown lauthokna ba warep laukibani hairi matam kak daba shutdown asina maram oiduna district headquarter asigi lambi sing mioi amata sadhan kide dukan kaiten phambi sing amadi makal khuding makki
commercial activities pumlep lep naki lenga kiloisang sing thonglon naki bagi mathakte school amadi atai educational institute kuding maksu thonglon ki khongjang adu da saruk ya kibe mi amana phongdo kibada CBI na makoi mari kari maram dagi phari bano laikidro mahiro ani adu gi haksang phanglabra haibo wang sing hangladuna laikidro mahiro ani gi haksang phangdringai de kari gi damakta makoi phari bano haiki CBI na mioi mari phaki bai mak kuki inpi manipur amadi kuki students organization akan momong du yaning de phongdo rakre nakal amorom de kangpokpi district tasu committee on tribal unity sadar hill na ngase yukpung taruk tagi numidang pung mapan phawa pung traga mangagi total shutdown lauthuki ba maram na district asida su sauna kai be pikre chief minister and biren ngarang pawmi singa khanna bu unaba amada CBI na mioi mari phaki bagi matang da paudom khrau matung da Churachandpur district ta miyam na khungjing singsin ba horaki bani video sing wi bagi damak tamyam pum nong pom kana thachari anu update ki damak online manipur YouTube channel na subscribe to biramu. Thank you so